Ithai Dam gi upstream da ising ichong manung da chentharakpadagi panduna leiramba plastic waste sing lauthokpagi thaba khumang yangna chauksile ngasisu Pambaina luchingba UNLF MPA gi lanmi amadi mahiroilub desam yauna tongan ba volunteer kayana Ithai gi club amadi maira paibi singa loinana plastic waste sing Loukhatkre amoromda Ishingi imai hantarakpagi Ithai Dam gi gate manga leibagi manungda gate ahum lonsinkre hiramasigi matangda Impact News ki akanaba paugdamama Impact News na hantaki ising isao sigamari leinana tongan ba paudong kya Manipur gi miyam da tamhin la e hujik hangna lepi mafam asi mafam matai da natte khogi Ithai Dam se ai nakan maning da lei se nakan da lei se Ithai Dam ni aduga aina lepi mafam asina khogi haiba Ithai Dam asi hek upstream gi turian mayai makta da ni aina lepi ba se khoi ngarang dagi hawakan da sigi upstream da lei amba tongan ba plastic ki bottle sing asi Thai ye koi bita lai ba club mena pai bi ona tongan ba bal bitri ngi me kya ga lona na koi ngarang dagi sengtok gi thaba hai biti sengtok gi sida bora lising amaga songa huji gi maning da lokhali ba sumba bora lising am songa je lokhal ka kan da ngasi su makhata na ngarang yaukhi ba miyosing adu dagi ngasi ahen ba volunteer mayam ama yauraga hojik se Loukhatpagi thabak asi makhata na sathagadori haiba aduki paudam sing akoi makhata na miyam da tamjage akoina hanghanemu matam da ko misi moina hangyo ya biya ba moina thingjibe thamna ba thingjibe thammina bala kan di akoina hanghanemu matam da moina thingjibe thammina son oja jin da ko yam na ka da moina ka project ke ising wali na adam thingjibe thamna ba jaga da hangaga ko matam da hangiraga de akoi shumugi hasan awana ji Loina Manipur miyam da koi Ithai Dam gi hujik laiba koi thong gi phibam se koi gate 1 2 3 4 5 gate manga ne hujik hang se masi gi badung da gate number 1 sina meter ani hujik hangi aduga gate number 2 ga 3 ga na meter amam aduga gate number 4 ga 5 kana pura close orakanda hujik se dam se pura full di tha de aduga khara thara kanda amot mayam se loina somna kanda chenjal hal kanda Loukhat hamnab gi damukta tawri koi sida luxury se private agency ni koi all Manipur packaged drinking water manufacture allied industry siga kusam naraga koi to recycling to factory bi ocean jaraga to maina waste water bottle sing si collection to no ba koi laksabani koi department ga environment and climate change aduga pollution control board department ani ka kusam narjaraga hariba waste water ba Thai village da panduna leiraba plastic bottle sing asi collection to no laksabani agency ama khakto oduna agency kya oi thun agency nipan ngum malai agency MS Asok Traders aduga License Ventures Private Limited aduga Dinesh Enterprises aduga top su leidi amasi kg wala ga lobu su yai adugu department ga tanaraga karam condition na logo dono haibdu hojimaki di decision lobu leitri se kana gumba lana gi miyoi mana plastic si mana collection tawraga yon biningba id pining ba leibado mafam amda pulap collection tawbiraga kg suk leire har kanda ekhoi do pau pibiraga khoi numfam du chalaga Loukhatpa yai masi manghan ga bida paisa on thokpa yai haibu tare khoi no ji lojeri se kilo da 30 su lowe 35 su lowe bottle gi magi condition gi matungina khoi state se su climate issue oreba pollution gi su oreba si sida khoi state si da su hana khoina khara mafam khara da punchal laga leiba ubududagi hena yamna chawba Manipur libar hana khangliba uba turian ama phawba plastic waste punjalaboi piumma yoropasi akhogi environment gi atuba challenge amani akhogi miyoi ba musung thawai panba mayam sigi hingbagi asida achauba challenge ama akoi masine address tawi masine ulli masine akhogi hausi laiba Ithai village ki upstream da laiba tonga ba kai folam sing tonga ba miyamna Loukhatpa go downstream laiba phibam heuji haki nakanda leise ngasai ayuk ayhamna lakpa matamda dam asigi gate 1 2 3 se hangambani duga 4 5 se lolambani duga dungthingi matamda gate number 1 da meter ani duga gate number 2 da meter ama hangaga gate number 3 4 5 sina hauji close oikre Ithai village ki dam le sigi downstream makhala le jamani hai liba Ithai village ki management
sina makhoi na fazana manage tawbidan maram morakanda down silbu leiriba khoi praja section khudingmakta mafum matam naidana ising tharakpa maram morakanda khoi ising isausi khawguna sawba lopari kya mahanba aduga ising khanga tharakpa maram morakanda tore lawrawan kairakanda irama pansi kairaga sahi chupomagi chizak tanbam oriba lofom singda isingi awabasina maram morakanda khoi isingsi tumjilali manganli awaba kya am lehli sumaina tawduna akhoi gi lawmi cha kya gi sinjak mangangadauba aduga mafum matam naidana management tawgidauba oragadi sigi hariba ithai damse laibi kanabase leite maram asina sukumaina makhatana sum chathabigidauba tawbigidauba awaba chaithengje makhatana pibigidauba leragadi hariba NSPC na sabiriba damsi ngasidagi akhoi pamjadre masi lawthokpigro habsi praja moinaina ofamji thamjani loinana ithai beres kida pannun layamba tonga tonga plastic ki walam sing asi Loukhatpagi thabak asu yamna khumang yauna sangsile aduna makhata ba haiba ithai beres ki update sing impact news ki makai dagi thangi numising da soi koi pudun laksage ngasigi onadi impact news ki damak ithai beres taki mianda pawdam jari ba ai sai langum su ithai beres